ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯤꯃꯥ ꯉꯥꯁꯦꯞꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯇꯣꯃꯥꯜ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯃꯥꯜꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯐꯖꯇꯣꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯇꯣꯃꯥꯜꯒ ꯐꯖꯇꯣꯟꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯐꯖꯇꯣꯟꯁꯨ ꯊꯥ ꯂꯦꯞꯂꯝꯃꯤ꯫ ꯇꯣꯃꯥꯜ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯥ ꯂꯦꯞꯂꯦ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯕꯅ ꯐꯖꯇꯣꯟꯁꯨ ꯃꯀꯨ ꯃꯊꯥ ꯁꯨꯔꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯉꯥꯡ ꯑꯗꯨ ꯄꯣꯛꯄꯗ ꯐꯖꯇꯣꯟ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯇꯣꯃꯥꯜ ꯐꯖꯇꯣꯟꯅ ꯂꯩꯇ꯭ꯔꯕꯗ ꯑꯉꯥꯎꯕꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯇꯣꯃꯥꯜꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯝꯗꯦ, ꯃꯔꯝꯗꯤ ꯑꯉꯥꯡ ꯑꯁꯤ ꯐꯠꯇꯕ ꯃꯃꯥ ꯆꯥꯕ ꯃꯆꯥꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯤꯡ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯂꯦꯝꯕꯤ ꯍꯥꯏꯅ ꯊꯣꯜꯂꯝꯃꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯇꯣꯃꯥꯜꯕꯨ ꯑꯁꯪꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯑꯃꯨꯛ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯇꯣꯃꯥꯜ ꯃꯆꯥꯅꯨꯄꯤ ꯂꯦꯝꯕꯤꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗꯦ꯫ ꯑꯁꯪꯕꯤꯁꯨ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯂꯝꯗꯦ, ꯃꯥꯅꯁꯨ ꯂꯦꯝꯕꯤꯕꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯌꯦꯡꯕꯤꯔꯝꯗꯦ꯫ ꯑꯁꯪꯕꯤꯒ ꯇꯣꯃꯥꯜꯒ ꯂꯨꯍꯣꯡꯕ ꯆꯍꯤ 6-7 ꯍꯥꯏꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯁꯪꯕꯤꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯇꯣꯃꯥꯜꯒ ꯑꯁꯪꯕꯤꯒꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯦꯝꯕꯤꯇꯣꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯇꯣꯃꯥꯜꯒ ꯑꯁꯪꯕꯤꯒꯗꯨ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯇꯣꯃꯥꯜꯒ ꯑꯁꯪꯕꯤꯒꯅ ꯊꯕꯛ ꯆꯠꯈ꯭ꯔꯕꯅꯤꯅ ꯂꯦꯝꯕꯤꯅ ꯃꯅꯥꯎꯅꯨꯄꯤ ꯂꯦꯝꯕꯤꯇꯣꯟꯕꯨ ꯁꯦꯟꯅꯔꯝꯃꯤ꯫ ꯂꯦꯝꯕꯤꯇꯣꯟ ꯃꯔꯩ ꯆꯀ꯭ꯔꯤ ꯌꯥꯝꯅ ꯐꯠꯇꯦ, ꯃꯥꯅ ꯄꯥꯝꯃꯤ ꯍꯥꯏꯕ ꯄꯣꯠꯇꯨ ꯄꯤꯗ꯭ꯔꯤ ꯐꯥꯎꯕ ꯅꯤꯡꯉꯥꯏ ꯇꯧꯔꯝꯃꯤ꯫ ꯇꯣꯃꯥꯜꯒ ꯑꯁꯪꯕꯤꯒꯅꯁꯨ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯌꯥꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯦꯝꯕꯤꯇꯣꯟꯅ ꯄꯤꯌꯨ ꯍꯥꯏꯔꯤꯕ ꯃꯈꯩ ꯄꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯂꯦꯝꯕꯤꯇꯣꯟꯗꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯦꯝꯕꯤꯇꯣꯟꯗꯨ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏ: "ꯏꯆꯦ, ꯑꯩꯈꯣꯏꯅꯤ ꯑꯃꯥꯡꯕꯤ ꯁꯥꯟꯅꯁꯤ, ꯅꯪ ꯃꯥꯡꯉꯛꯎꯀꯣ꯫ ꯂꯥꯛꯑꯣ, ꯃꯥꯡꯉꯨ ꯂꯥꯛꯑꯣ"꯫ ꯂꯦꯝꯕꯤ ꯃꯅꯥꯎꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ: "ꯏꯆꯦꯒꯤ ꯂꯦꯝꯕꯤꯇꯣꯟ, ꯏꯆꯦ ꯊꯕꯛ ꯌꯥꯝꯅ ꯋꯥꯠꯂꯤ, ꯏꯅꯥꯎꯗꯤ ꯃꯔꯝ ꯃꯣꯛꯄꯤꯅꯤ꯫ ꯏꯃꯥꯒ ꯄꯥꯕꯒꯅ ꯂꯩꯔꯛꯄ ꯂꯥꯏꯙꯤꯗꯣ ꯄꯨꯊꯣꯛꯇꯨꯅ ꯁꯥꯟꯅꯔꯝꯃꯨ꯫ ꯏꯆꯦ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯁꯤꯟꯈꯤꯒꯦ, ꯏꯆꯦꯅ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯕꯒ ꯑꯩꯈꯣꯏꯅꯤ ꯑꯃꯥꯡꯕꯤ ꯁꯥꯟꯅꯁꯤ"꯫ ꯂꯦꯝꯕꯤꯇꯣꯟ ꯄꯩꯗꯨꯅ ꯍꯥꯏ: "ꯑꯩꯗꯤ ꯂꯩꯙꯤ ꯁꯥꯟꯅꯅꯤꯡꯗꯦ, ꯑꯃꯥꯡꯕꯤ ꯑꯣꯏꯅ ꯁꯥꯟꯅꯅꯤꯡꯉꯤ꯫ ꯏꯆꯦ, ꯑꯃꯥꯡꯕꯤ ꯁꯥꯟꯅꯁꯦ, ꯑꯃꯥꯡꯕꯤ ꯁꯥꯟꯅꯁꯤ ꯏꯆꯦ"꯫ ꯂꯦꯝꯕꯤꯗꯨ ꯃꯅꯥꯎꯅꯨꯄꯤ ꯂꯦꯝꯕꯤꯇꯣꯟꯒꯤ ꯅꯤꯡꯉꯥꯏ ꯑꯗꯨꯗ ꯊꯕꯛ ꯇꯧꯐꯝ ꯈꯪꯂꯝꯗꯦ, ꯑꯗꯨꯅ ꯃꯥꯁꯨ ꯌꯥꯔꯝꯃꯤ꯫ "ꯍꯣꯏ, ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯨꯔꯁꯤ, ꯂꯥꯛꯑꯣ, ꯑꯗꯨꯒ ꯏꯆꯦ ꯊꯕꯛ ꯇꯧꯅꯕ"꯫ ꯂꯦꯝꯕꯤꯇꯣꯟ ꯃꯥꯗꯤ ꯃꯆꯦꯅ ꯌꯥꯔꯕ ꯑꯗꯨꯗꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯂꯦꯝꯕꯤꯒ ꯂꯦꯝꯕꯤꯇꯣꯟꯒꯗꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯑꯃꯥꯡꯕꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯦꯝꯕꯤꯅ ꯃꯥꯡꯂꯝꯃꯤ, ꯑꯗꯨꯒ ꯂꯦꯝꯕꯤꯇꯣꯟꯕꯨ ꯇꯥꯟꯅꯔꯝꯃꯤ꯫ ꯂꯦꯝꯕꯤꯇꯣꯟꯁꯨ ꯃꯆꯦꯅ ꯐꯪꯗꯅꯕ ꯍꯥꯏꯗꯨꯅ ꯆꯦꯜꯂꯝꯃꯤ꯫ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯂꯦꯝꯕꯤꯅ ꯃꯅꯥꯎꯅꯨꯄꯤꯗ ꯌꯦꯡꯗꯨꯅ: "ꯂꯦꯝꯕꯤꯇꯣꯟ, ꯍꯌꯦꯡꯃꯨꯛ ꯁꯥꯟꯅꯔꯁꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯏꯃꯥꯒ ꯄꯥꯕꯒꯁꯨ ꯊꯕꯛ ꯍꯜꯂꯛꯑꯅꯤ꯫ ꯊꯕꯛ ꯇꯧꯔꯝꯗꯦ ꯍꯥꯏꯗꯨꯅ ꯉꯥꯡꯂꯅꯤ꯫ ꯏꯆꯦ, ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ"꯫ ꯂꯦꯝꯕꯤꯇꯣꯟ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ: "ꯏꯆꯦ, ꯁꯥꯟꯅꯈꯤꯁꯤ, ꯑꯩ ꯁꯥꯟꯅꯅꯤꯡꯉꯤ, ꯁꯥꯟꯅꯈꯤꯁꯤ ꯏꯆꯦ"꯫ ꯂꯦꯝꯕꯤꯅ ꯃꯅꯥꯎꯅꯨꯄꯤꯕꯨ ꯊꯦꯝꯂꯛꯏ: "ꯏꯅꯥꯎꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ, ꯁꯤ ꯍꯌꯦꯡ ꯁꯥꯟꯅꯔꯁꯤ, ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ"꯫ ꯂꯦꯝꯕꯤꯇꯣꯟ ꯑꯗꯨ ꯃꯈꯣꯡꯗꯨ ꯂꯩꯕꯥꯛ ꯑꯗꯨꯗ ꯊꯤꯟꯗꯨꯅ ꯀꯞꯂꯒ: "ꯌꯥꯔꯣꯏ, ꯌꯥꯔꯣꯏ, ꯁꯥꯟꯅꯈꯤꯁꯤ ꯍꯥꯏꯁꯤꯅꯤ, ꯑꯩꯗꯤ ꯇꯣꯛꯄ ꯌꯥꯔꯣꯏ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕꯤꯇꯣꯟꯗꯨ ꯋꯥ ꯋꯥ ꯀꯞꯂꯛꯂꯝꯃꯤ꯫ ꯂꯦꯝꯕꯤꯅ ꯃꯅꯥꯎꯅꯨꯄꯤꯕꯨ ꯐꯅ ꯊꯦꯝꯂꯕꯁꯨ ꯌꯥꯔꯝꯗꯦ꯫ ꯂꯦꯝꯕꯤꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯁꯥꯟꯅꯔꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯦꯝꯕꯤꯒ ꯂꯦꯝꯕꯤꯇꯣꯟꯒꯗꯨ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯣꯃꯥꯜꯒ ꯑꯁꯪꯕꯤꯒꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯦꯝꯕꯤꯒ ꯂꯦꯝꯕꯤꯇꯣꯟꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯁꯪꯕꯤ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯃꯦꯠꯇꯨꯅ ꯂꯦꯝꯕꯤꯗ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯗꯨꯅ: "ꯍꯦ ꯂꯦꯝꯕꯤꯌꯥ, ꯏꯃꯨꯡ ꯃꯪꯒꯣꯜꯁꯤ ꯄꯨꯝꯆꯥꯏ ꯆꯥꯏꯕ ꯃꯈꯩ ꯊꯝꯂꯒ ꯅꯪꯅ ꯃꯁꯤꯗ ꯑꯉꯥꯡ ꯃꯆꯥ ꯁꯥꯗꯅ ꯁꯥꯟꯅꯗꯅ ꯂꯩꯔꯤꯕꯅꯤꯅꯦ ꯅꯪ"꯫ ꯂꯦꯝꯕꯤ ꯃꯃꯥꯕꯨ ꯀꯤꯅ ꯌꯦꯡꯗꯨꯅ: "ꯏꯃꯥ, ꯑꯩꯈꯣꯏ ꯂꯦꯝꯕꯤꯇꯣꯟꯅ ꯅꯤꯡꯉꯥꯏ ꯇꯧꯃꯟꯗꯅ ꯁꯥꯟꯅꯔꯝꯕꯅꯤ, ꯇꯣꯛꯂꯁꯤ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯤꯕꯅꯤ"꯫ ꯑꯁꯪꯕꯤ ꯂꯦꯝꯕꯤꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ: "ꯉꯁꯥꯏꯅ ꯉꯜꯂꯤꯉꯩꯗ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕꯗꯤ ꯀꯩꯗꯧꯏ? ꯃꯁꯤ ꯇꯨꯝꯕꯒ ꯆꯥꯕꯒ ꯇꯧꯗꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯃꯁꯤꯒꯤ ꯈꯨꯠꯁꯤ ꯄꯤꯅ ꯐꯨꯔꯒꯅꯦ ꯍꯦꯛ ꯐꯒꯗꯕꯅꯤ, ꯃꯁꯤꯗꯤ ꯐꯨꯒꯦꯗꯍꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤꯅ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯂꯦꯝꯕꯤꯕꯨ ꯐꯨꯔꯝꯃꯤ꯫ ꯂꯦꯝꯕꯤꯁꯨ ꯃꯃꯥꯅ ꯐꯨꯕꯗꯨꯗ ꯅꯥꯔꯗꯨꯅ ꯀꯞꯂꯝꯃꯤ꯫ "ꯃꯁꯤ ꯆꯥꯛꯀ ꯄꯤꯖꯔꯣꯏ, ꯃꯄꯥꯟ ꯑꯁꯤꯗ ꯃꯈꯣꯡ ꯃꯈꯨꯠꯁꯦ ꯄꯨꯟꯁꯤꯟꯗꯨꯅ ꯅꯣꯡꯅ ꯐꯥꯎ ꯊꯝꯒꯦꯀꯣ꯫ ꯃꯥꯒꯤ ꯂꯦꯝꯕꯤꯇꯣꯟ, ꯊꯧꯔꯤ ꯄꯨꯔꯛ ꯆꯠꯂꯨ, ꯃꯁꯤꯒꯤ ꯂꯝꯍꯦꯟꯕꯤꯁꯦ ꯄꯨꯟꯗꯨꯅ ꯊꯝꯒꯦ"꯫ "ꯍꯣꯏ ꯏꯃꯥ, ꯑꯩ ꯄꯨꯔꯛꯀꯦ"꯫ ꯂꯦꯝꯕꯤꯇꯣꯟꯗꯨ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯊꯧꯔꯤ ꯑꯃ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯊꯧꯔꯤ ꯑꯗꯨꯕꯨ ꯃꯃꯥꯗ ꯄꯤ꯫
ꯑꯁꯪꯕꯤ ꯃꯥꯁꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯂꯦꯝꯕꯤꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯄꯨꯜꯂꯝꯃꯤ꯫ ꯑꯁꯪꯕꯤ ꯁꯥꯎꯅ "ꯑꯗꯨ ꯈꯪꯕ꯭ꯔꯥ ꯃꯤꯅꯥꯏ ꯅꯨꯄꯤ, ꯑꯩꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯕꯗꯤ ꯑꯗꯨꯅꯤ ꯃꯥꯒꯤ ꯂꯦꯝꯕꯤꯇꯣꯟ꯫ ꯏꯃꯥꯅ ꯅꯪꯒꯤ ꯀꯩꯊꯦꯜꯗꯒꯤ ꯉꯥꯃꯣꯛ ꯂꯩꯔꯛꯄꯅꯤ, ꯆꯥꯔꯨ ꯂꯥꯛꯑꯣ꯫ ꯏꯃꯥ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤꯅ ꯀꯩꯊꯦꯜꯗꯒꯤ ꯃꯆꯥꯅꯨꯄꯤ ꯂꯦꯝꯕꯤꯇꯣꯟꯒꯤꯅꯤ ꯍꯥꯏꯅ ꯂꯩꯔꯛꯄ ꯉꯥꯃꯣꯛꯇꯨ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯦꯝꯕꯤꯇꯣꯟꯗ ꯄꯤꯔꯝꯃꯤ꯫ ꯑꯁꯪꯕꯤꯒ ꯇꯣꯃꯥꯜꯒꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯣꯃꯥꯜ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯤꯗ ꯇꯧꯔꯤꯕꯗꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯇꯧꯔꯤꯕ ꯃꯈꯩ ꯇꯣꯃꯥꯜꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯪꯕꯤꯅ ꯉꯥ ꯊꯣꯡꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯦꯝꯕꯤꯒꯤꯅ ꯃꯈꯣꯏꯅ ꯆꯥꯕꯒꯤ ꯑꯔꯦꯝꯕꯗꯨꯗ ꯑꯦꯟꯁꯥꯡ ꯍꯩꯖꯤꯟꯗꯨꯅ ꯍꯨꯏ ꯃꯆꯤꯟꯖꯥꯛ ꯊꯥꯕꯒꯨꯝ ꯊꯥꯔꯝꯃꯤ꯫ ꯂꯦꯝꯕꯤꯁꯨ ꯆꯥꯛ ꯂꯥꯝꯃꯟꯕꯗꯒꯤ ꯆꯥꯛꯇꯨ ꯆꯥꯔꯝꯃꯤ꯫ ꯇꯣꯃꯥꯜꯒ ꯑꯁꯪꯕꯤꯒ ꯂꯦꯝꯕꯤꯇꯣꯟꯒꯗꯤ ꯏꯃꯨꯡꯗ ꯐꯩꯖꯨꯞ ꯂꯨꯝꯅ ꯁꯨꯞꯇꯨꯅ ꯇꯨꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯦꯝꯕꯤ ꯃꯥꯗꯤ ꯏꯪꯈ꯭ꯔꯕ ꯅꯤꯡꯊꯝ ꯊꯥ ꯑꯗꯨꯗ ꯃꯄꯥꯟ ꯑꯗꯨꯗ ꯂꯦꯛꯍꯜꯂꯝꯃꯤ꯫ ꯂꯦꯝꯕꯤꯗꯨ ꯏꯪꯕꯅꯁꯨ ꯂꯣꯏꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯖꯔꯛꯏ꯫ "ꯏꯃꯥ, ꯅꯪ ꯂꯩꯖꯔꯝꯂꯕꯗꯤ ꯅꯆꯥꯅ ꯉꯁꯤ ꯋꯥꯔꯤꯕꯁꯤ ꯋꯥꯔꯝꯂꯣꯏꯀꯣ? ꯏꯃꯥ, ꯀꯔꯤꯒꯤ ꯅꯆꯥ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕꯅꯣ ꯏꯃꯥ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯀꯞꯆꯔꯝꯃꯤ꯫ ꯀꯞꯅ ꯀꯞꯅ ꯄꯥꯈꯟ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯎꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃ ꯍꯧꯈꯤ꯫ ꯅꯣꯡꯁꯨ ꯉꯥꯜꯂꯗꯨꯅ ꯑꯁꯪꯕꯤꯅ ꯂꯦꯝꯕꯤꯕꯨ ꯄꯨꯜꯂꯤꯕꯗꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ "ꯃꯄꯥꯟꯗ ꯂꯦꯛꯄꯗꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯍꯥ? ꯅꯪꯅꯦ ꯑꯩꯅ ꯍꯥꯏꯕ ꯉꯥꯡꯕ ꯍꯦꯛ ꯏꯟꯗ꯭ꯔꯕ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯃꯄꯥꯟꯗ ꯂꯦꯛꯍꯟꯒꯗꯕꯅꯤ ꯈꯪꯉꯨ꯫ ꯆꯠꯂꯣ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯉꯔꯥꯡ ꯆꯥꯕꯒꯤ ꯀꯣꯜ ꯂꯨꯈꯥꯛ ꯃꯌꯥꯝ ꯑꯃ ꯆꯥꯏꯗꯨꯅ ꯂꯩꯍꯧꯕꯅꯤ, ꯃꯗꯨ ꯐꯦꯡꯗꯣꯛꯎꯆꯣ." "ꯍꯣꯏ ꯏꯃꯥ." ꯂꯦꯝꯕꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯅꯨꯃꯤꯗꯥꯡ ꯆꯥꯕꯒꯤ ꯀꯣꯜ ꯂꯨꯈꯥꯛꯁꯤꯡ ꯑꯗꯨ ꯐꯦꯡꯂꯝꯃꯤ꯫ ꯑꯁꯪꯕꯤꯒ ꯇꯣꯃꯥꯜꯒꯁꯨ ꯂꯦꯝꯕꯤꯗ ꯊꯕꯛ ꯑꯔꯩꯕ ꯃꯈꯩ ꯁꯤꯟꯅꯔꯝꯂꯒ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯦꯝꯕꯤꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯁꯤꯟꯖꯔꯝꯃꯤ꯫ ꯂꯦꯝꯕꯤꯇꯣꯟꯅ ꯃꯆꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯏꯆꯦ, ꯑꯩ ꯌꯥꯝꯅ ꯇꯨꯝꯅꯤꯡꯉꯤ, ꯄꯣꯕꯤꯌꯣ ꯏꯆꯦ." "ꯍꯣꯏ ꯂꯥꯛꯑꯣ, ꯏꯆꯦ ꯄꯣꯕꯤꯔꯒꯦ." ꯂꯦꯝꯕꯤꯅ ꯂꯦꯝꯕꯤꯇꯣꯟꯕꯨ ꯅꯥꯍꯣꯡ ꯁꯥꯗꯨꯅ ꯄꯣꯔꯝꯃꯤ꯫ ꯂꯦꯝꯕꯤꯗꯨ ꯃꯅꯥꯎꯅꯨꯄꯤ ꯂꯦꯝꯕꯤꯇꯣꯟ ꯑꯗꯨ ꯄꯣꯔꯒ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯂꯦꯝꯕꯤ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯂꯦꯝꯕꯤꯌꯥ, ꯅꯪꯕꯨ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯤꯔꯣ? ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯆꯥꯎꯕ ꯅꯅꯥꯎꯅꯨꯄꯤꯗꯨ ꯄꯣꯔꯒ ꯆꯠꯂꯤꯕ?" "ꯍꯣꯏ ꯏꯅꯦ, ꯏꯁꯤꯡ ꯁꯣꯛꯂꯨꯒꯦ ꯇꯧꯕꯅꯤ. ꯑꯩꯈꯣꯏ ꯂꯦꯝꯕꯤꯇꯣꯟꯁꯦ ꯇꯨꯝꯅꯤꯡꯉꯦꯅ ꯄꯣꯕꯤꯕꯅꯤ ꯏꯅꯦ꯫ ꯏꯅꯦꯗꯤ ꯀꯔꯥꯏ ꯆꯠꯂꯨꯕꯅꯣ?" "ꯏꯅꯦꯁꯦ ꯃꯤ ꯑꯃ ꯎꯅꯔꯨꯕꯅꯤ. ꯑꯗꯨꯛ ꯆꯥꯎꯕ ꯅꯅꯥꯎꯅꯨꯄꯤꯗꯨꯕꯨ ꯅꯪꯅ ꯑꯗꯨꯝ ꯄꯣꯔꯗꯤ ꯅꯪꯕꯨ ꯆꯥꯎꯕ ꯍꯦꯜꯂꯔꯣꯏꯅꯦ ꯂꯦꯝꯕꯤꯌꯥ. ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯅꯔꯥꯏꯕꯛ ꯊꯤꯗꯀꯣ. ꯅꯃꯥꯗꯨꯇꯪ ꯂꯩꯖꯔꯝꯂꯕꯗꯤ ꯐꯔꯝꯒꯗꯕꯅꯤ. ꯏꯆꯥꯁꯤꯗꯤ ꯂꯥꯟꯅ ꯂꯥꯜꯂꯨꯅꯨ. ꯐꯠꯇꯕ ꯃꯈꯣꯏꯗꯤ ꯃꯈꯣꯏꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩ ꯁꯣꯏꯗꯅ ꯐꯪꯒꯅꯤ. ꯏꯅꯦꯁꯨ ꯌꯨꯝꯗꯅꯦ ꯅꯪ ꯃꯥꯃꯅ ꯍꯜꯂꯛꯇꯦꯅ ꯋꯥꯊꯣꯛꯑꯝꯃꯅꯤ. ꯏꯅꯦꯁꯨ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ." "ꯍꯣꯏ ꯏꯅꯦ." ꯑꯍꯜ ꯑꯗꯨꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯦꯝꯕꯤꯅꯗꯤ ꯃꯅꯥꯎꯅꯨꯄꯤ ꯂꯦꯝꯕꯤꯇꯣꯟꯗꯨ ꯇꯨꯝꯂꯤꯕꯣꯏ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯤꯇꯣꯟꯗꯤ ꯇꯨꯝꯂꯝꯗꯦ꯫ ꯂꯦꯝꯕꯤ ꯏꯁꯤꯡ ꯁꯣꯛꯂꯗꯨꯅ ꯃꯌꯨꯝꯗ ꯀꯥꯔꯛꯂꯝꯃꯤ꯫ ꯂꯦꯝꯕꯤ ꯃꯅꯥꯎꯅꯨꯄꯤ ꯂꯦꯝꯕꯤꯇꯣꯟ ꯄꯣꯔꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯗꯨ ꯇꯧꯔꯝꯃꯤ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯤ꯫ ꯑꯁꯪꯕꯤꯒ ꯇꯣꯃꯥꯜꯒꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯦꯝꯕꯤꯇꯣꯟꯅ ꯃꯃꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯂꯦꯝꯕꯤꯇꯣꯟ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯄꯥꯎ ꯇꯝꯕ ꯌꯥꯝꯅ ꯍꯩꯔꯝꯃꯤ꯫ ꯑꯁꯪꯕꯤ ꯁꯥꯎꯅ ꯂꯦꯝꯕꯤ ꯀꯧꯔꯝꯃꯤ꯫ ꯂꯦꯝꯕꯤꯁꯨ ꯃꯃꯥꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ "ꯏꯃꯥ, ꯀꯩ ꯍꯥꯏꯒꯦ?" ꯑꯁꯪꯕꯤ ꯁꯥꯎꯅ: "ꯑꯦ, ꯅꯪ ꯉꯁꯥꯏ ꯀꯔꯥꯏ ꯆꯠꯂꯨꯏ? ꯍꯥꯏꯌꯨ ꯁꯦꯡꯅ." "ꯏꯃꯥ, ꯑꯩ ꯀꯩꯁꯨ ꯆꯠꯇꯤꯌꯦ, ꯌꯨꯝꯗ ꯁꯨꯝ ꯂꯩ." "ꯍꯩ ꯆꯤꯟꯊꯤꯕꯤ, ꯅꯆꯤꯟꯗꯨ ꯊꯤꯒꯅꯨꯅꯦ, ꯑꯩ ꯂꯣꯏꯅ ꯈꯪꯂꯕꯅꯤ. ꯅꯪꯅ ꯇꯣꯝꯕꯤ ꯍꯥꯏꯕꯤ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯀꯟꯈ꯭ꯔꯕ ꯅꯨꯄꯤꯗꯨꯒ ꯅꯪꯒ ꯃꯤ ꯋꯥ ꯉꯥꯡꯅꯩ ꯍꯥꯏꯕ ꯑꯩ ꯇꯥꯔꯕꯅꯤ." "ꯏꯃꯥ, ꯏꯅꯦ ꯇꯣꯝꯕꯤꯗꯣ ꯉꯁꯥꯏ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯊꯦꯡꯅꯕꯅꯤ. ꯏꯅꯦꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯤꯕ꯭ꯔꯥ ꯈꯛꯇ ꯑꯃꯨꯛ ꯍꯪꯉꯛꯄꯅꯤ." ꯇꯣꯃꯥꯜ ꯁꯥꯎꯅ ꯂꯦꯝꯕꯤꯗ ꯌꯦꯡꯗꯨꯅ: "ꯅꯪꯅ ꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ? ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯅꯃꯥꯗꯨꯁꯨ ꯅꯪꯅ ꯆꯥꯈ꯭ꯔꯦꯗꯅ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯌꯣꯟꯕ." "ꯍꯩ ꯃꯃꯥ, ꯃꯁꯤ ꯆꯥꯛꯀ ꯄꯤꯖꯕ ꯌꯥꯔꯣꯏ, ꯃꯊꯤꯕꯣꯡ ꯆꯔꯥꯏꯍꯜꯂꯅꯤ." "ꯄꯤꯖꯔꯣꯏ, ꯃꯉꯣꯟꯗ ꯄꯤꯖꯅꯕ ꯆꯥꯛꯀ ꯂꯩꯇꯦ. ꯏꯆꯥ ꯇꯣꯝꯕꯤ, ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯂꯁꯤ. ꯏꯃꯥꯅ ꯏꯆꯥꯒꯤ ꯉꯥꯃꯣꯛ ꯑꯍꯥꯎꯕ ꯃꯌꯥꯝ ꯂꯩꯔꯛꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯊꯣꯡꯗꯨ ꯃꯅꯨꯡꯗꯒꯤ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯂꯦꯝꯕꯤꯗꯤ ꯃꯄꯥꯟꯗ ꯀꯥꯡ ꯃꯔꯛ ꯑꯗꯨꯗ ꯀꯞꯇꯨꯅ ꯂꯩ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯒꯤ ꯏꯃꯨꯡꯗꯒꯤ ꯂꯨꯈꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯦꯝꯆꯥꯗ: "ꯅꯨꯄꯤ, ꯂꯦꯝꯕꯤꯁꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯄꯥꯟꯗ ꯂꯩꯍꯜꯂ ꯃꯥꯜꯂꯤ. ꯅꯪ ꯑꯃꯨꯛꯇ ꯀꯧꯔꯒꯅꯦ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯧ." "ꯅꯨꯄꯥ, ꯂꯦꯝꯕꯤꯒꯤ ꯈꯜꯂꯒꯕꯨꯗꯤ ꯀꯧꯅꯤꯡꯉꯤ. ꯃꯈꯣꯏ ꯃꯃꯥꯇꯣꯟ ꯑꯁꯤꯒ ꯃꯄꯥꯁꯤꯒꯒꯤ ꯈꯜꯂꯒꯅꯦ ꯉꯥꯡꯒꯗꯕꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦꯅꯦ." "ꯃꯈꯣꯏꯒꯤ ꯃꯄꯥ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯄꯥꯅꯣ? ꯃꯃꯥꯇꯣꯟ ꯑꯁꯤꯅ ꯃꯃꯥꯇꯣꯟ ꯑꯣꯏꯔꯕꯁꯨ ꯃꯄꯥ ꯑꯁꯤꯗꯤ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯆꯥꯅꯤ ꯍꯥꯏꯕꯅꯤꯗ. ꯃꯆꯥ ꯐꯥꯎ
ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯕ ꯉꯝꯗꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯗꯨꯅꯤ ꯅꯨꯄꯥ, ꯂꯦꯝꯕꯤꯒꯤ ꯃꯇꯧꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯃꯥꯒꯤ ꯂꯦꯝꯕꯤꯇꯣꯟ ꯍꯥꯏꯕ ꯑꯉꯥꯡꯁꯤꯁꯨ ꯃꯃꯥ ꯂꯧꯗꯧꯔꯤ. ꯅꯍꯥꯟꯁꯨ ꯑꯩꯈꯣꯏꯗ ꯁꯥꯟꯅꯕ ꯂꯥꯛꯂꯒ ꯑꯩꯈꯣꯏ ꯕꯦꯝꯕꯦꯝꯒꯤ ꯃꯃꯥꯏꯗ ꯈꯨꯁꯤꯅ ꯈꯣꯠꯇꯠꯂꯝꯃꯦꯗꯅ ꯀꯞꯇꯅ ꯂꯩꯔꯝꯃꯤ. ꯅꯨꯄꯤ, ꯕꯦꯝꯃꯒ ꯂꯦꯝꯕꯤꯇꯣꯟꯒ ꯁꯥꯟꯅꯍꯟꯒꯅꯨ. ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤ ꯍꯤꯡꯆꯥꯕꯤꯗꯧꯅ ꯍꯦꯛ ꯇꯧꯏ. ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ, ꯃꯤ ꯂꯣꯏꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯦ. ꯂꯦꯝꯕꯤꯗꯨ ꯆꯥꯛ ꯂꯥꯝꯕꯅ ꯇꯨꯝꯕ ꯌꯥꯔꯝꯗꯦ. ꯂꯦꯝꯕꯤ ꯃꯕꯨꯛꯇꯨ パイꯗꯨꯅ ꯈꯥꯡꯂꯤ. ꯂꯦꯝꯕꯤ ꯌꯦꯅꯈꯥꯗ ꯊꯣꯛꯂꯛꯇꯨꯅ ꯍꯨꯏꯒꯤ ꯆꯥꯛ ꯊꯥꯔꯤꯕ ꯄꯨꯈꯝ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯆꯥꯛꯇꯨ ꯃꯄꯤ ꯇꯥꯅ ꯀꯞꯇꯨꯅ ꯆꯥꯔꯝꯃꯤ. ꯃꯊꯟꯇꯁꯨ ꯑꯁꯨꯝꯅ ꯍꯥꯏꯖꯩ. ꯑꯩ ꯑꯁꯤꯕꯨ ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯑꯩ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯍꯦꯛ ꯄꯣꯛꯄ ꯃꯆꯥꯔ ꯅꯠꯇ꯭ꯔꯒ ꯑꯩꯍꯥꯛ ꯑꯁꯤꯕꯨ ꯑꯌꯣꯛꯄ ꯃꯆꯥꯔ? ꯍꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ, ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤꯅ ꯑꯁꯨꯛ ꯊꯤꯅ ꯇꯝꯕꯤꯔꯝꯂꯤꯕ ꯑꯁꯤꯕꯨ? ꯂꯦꯝꯕꯤ ꯑꯍꯤꯡ ꯑꯗꯨꯃ ꯀꯞꯇꯨꯅ ꯇꯨꯝꯂꯝꯃꯤ. ꯅꯣꯡꯉꯥꯜꯂꯒꯗꯤ ꯑꯁꯪꯕꯤꯅ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯏ. ꯂꯦꯝꯕꯤꯗꯨ ꯐꯛꯂꯥꯡꯗ ꯉꯥꯊꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ, ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯂꯝꯗ꯭ꯔꯤꯅꯦ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤꯁꯦ! ꯍꯩ ꯃꯤꯅꯥꯏ ꯅꯨꯄꯤ, ꯅꯪ ꯍꯧꯖꯤꯛ ꯐꯥꯎ ꯀꯩꯗꯧꯔꯤ? ꯃꯃꯥꯅ ꯀꯟꯅ ꯂꯥꯎꯕꯗꯨꯗ ꯂꯦꯝꯕꯤꯗꯨ ꯈꯪꯅ ꯍꯧꯒꯠꯂꯛꯂꯝꯃꯤ. ꯑꯁꯪꯕꯤ ꯁꯥꯎꯅ, ꯍꯦ ꯅꯨꯃꯤꯠꯁꯤ ꯀꯔꯥꯏ ꯌꯧꯈ꯭ꯔꯦ ꯅꯪ ꯈꯪꯕ꯭ꯔꯥ? ꯍꯥ, ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯝ ꯇꯧꯔꯝꯗ꯭ꯔꯤꯕ ꯁꯨꯃꯥꯡ ꯋꯥꯏꯔꯝꯒꯁꯤ ꯁꯤꯠꯅꯅ ꯇꯩꯊꯣꯛꯎ. ꯍꯣꯏ ꯏꯃꯥ. ꯂꯦꯝꯕꯤꯗꯨ ꯃꯅꯤꯡꯂꯣꯝꯗ ꯆꯠꯇꯨꯅ ꯅꯨꯔꯥ ꯆꯐꯨꯒ ꯂꯧꯔꯨꯗꯨꯅ ꯁꯨꯃꯥꯡ ꯃꯥꯡꯒꯣꯟꯗꯨ ꯋꯥꯏ ꯁꯤꯠ ꯅꯥꯟꯅ ꯇꯩꯔꯝꯃꯤ. ꯂꯦꯝꯕꯤꯇꯣꯟꯗꯤ ꯍꯧꯒꯠꯂꯛꯄꯒ ꯄꯣꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤ. ꯑꯁꯪꯕꯤꯅ ꯂꯦꯝꯕꯤꯕꯨ ꯀꯧꯔꯝꯃꯤ. ꯍꯦ, ꯑꯩ ꯆꯥꯛ ꯊꯣꯡꯒꯦ, ꯅꯅꯥꯎ ꯅꯨꯄꯤꯁꯦ ꯑꯃꯨꯛꯇ ꯄꯣꯕꯤꯌꯨ. ꯍꯣꯏ ꯏꯃꯥ. ꯂꯦꯝꯕꯤꯇꯣꯟ, ꯏꯆꯦ ꯄꯣꯔꯒꯦ ꯂꯥꯛꯑꯣ. ꯂꯦꯝꯕꯤꯅ ꯂꯦꯝꯕꯤꯇꯣꯟꯕꯨ ꯄꯣꯔꯝꯃꯤ. ꯑꯁꯪꯕꯤꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ. ꯑꯁꯪꯕꯤꯒ ꯇꯣꯃꯥꯜꯒꯁꯨ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ. ꯂꯦꯝꯕꯤꯅ ꯂꯦꯝꯕꯤꯇꯣꯟꯕꯨ ꯆꯥꯛ ꯏꯜꯂꯝꯃꯤ. ꯂꯦꯝꯕꯤꯇꯣꯟꯅ ꯃꯆꯦꯗ, ꯏꯆꯦ, ꯊꯣꯡ ꯂꯥꯜꯂꯒ ꯏꯃꯥꯒ ꯄꯥꯕꯒꯅ ꯍꯜꯂꯛꯑꯒ ꯆꯥꯅꯕ ꯊꯕꯤ ꯍꯦꯛꯎꯁꯦ ꯊꯣꯡ ꯂꯥꯜꯂꯒ. ꯂꯦꯝꯕꯤ, ꯑꯗꯨꯒꯤ ꯊꯣꯡꯗꯣ ꯑꯉꯥꯡꯅ ꯂꯥꯟꯕ ꯌꯥꯗꯦ. ꯏꯃꯥꯒ ꯄꯥꯕꯒꯅꯁꯨ ꯊꯣꯡꯗꯣ ꯂꯥꯟꯒꯅꯨ ꯍꯥꯏꯅ ꯍꯥꯏꯔꯤꯕꯗꯨꯅꯤ. ꯂꯦꯝꯕꯤꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯂꯦꯝꯕꯤꯇꯣꯟꯅ ꯃꯥꯒꯤ ꯅꯤꯡꯉꯥꯏꯗꯨ ꯇꯧꯗꯨꯅ ꯊꯕꯤ ꯍꯦꯛꯄ ꯆꯠꯂꯝꯃꯤ. ꯏꯆꯦꯒꯤ ꯂꯦꯝꯕꯤꯇꯣꯟ, ꯏꯆꯦꯅ ꯄꯣꯔꯒ ꯊꯣꯡ ꯑꯁꯤ ꯂꯥꯟꯊꯣꯛꯁꯤ ꯂꯥꯛꯑꯣ. ꯑꯩ ꯇꯜꯂꯦ, ꯑꯩ ꯑꯗꯨꯝ ꯂꯥꯟꯊꯣꯛꯀꯦ. ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕꯤꯇꯣꯟꯗꯨ ꯊꯣꯡꯗꯨ ꯂꯥꯟꯕ ꯍꯧꯔꯝꯃꯤ. ꯈꯪꯍꯧꯗꯅ ꯂꯦꯝꯕꯤꯇꯣꯟꯗꯨ ꯇꯨꯔꯦꯜ ꯑꯗꯨꯗ ꯇꯥꯁꯤꯟꯈꯤ. ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯩꯕ ꯉꯥꯖꯥꯎ ꯑꯃꯅ ꯂꯦꯝꯕꯤꯇꯣꯟꯕꯨ ꯌꯣꯠꯈꯤꯔꯝꯃꯤ. ꯂꯦꯝꯕꯤ ꯃꯅꯥꯎꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤ. ꯑꯣ, ꯏꯆꯦꯒꯤ ꯂꯦꯝꯕꯤꯇꯣꯟ, ꯏꯆꯦꯅ ꯍꯥꯏꯕꯗꯨꯗ ꯌꯥꯔꯝꯂꯕꯗꯤ ꯏꯅꯥꯎ ꯈꯨꯗꯣꯡꯊꯤꯕꯁꯨ ꯇꯥꯔꯝꯃꯣꯏꯀꯣ. ꯏꯃꯥꯒ ꯄꯥꯕꯒꯅ ꯅꯪꯕꯨ ꯍꯪꯂꯒ ꯏꯆꯦ ꯀꯔꯤ ꯈꯨꯝꯃꯨ ꯍꯥꯏꯕꯅꯣ ꯏꯆꯦꯒꯤ ꯂꯦꯝꯕꯤꯇꯣꯟ? ꯂꯦꯝꯕꯤꯗꯨ ꯀꯞꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯔꯝꯃꯤ. ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯕꯒꯤ ꯃꯇꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯦ. ꯇꯣꯃꯥꯜꯒ ꯑꯁꯪꯕꯤꯒꯗꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ. ꯑꯁꯪꯕꯤ ꯃꯆꯥꯕꯨ ꯀꯧꯔꯝꯃꯤ. ꯏꯆꯥꯇꯣꯝꯕꯤ, ꯏꯃꯥ ꯍꯜꯂꯛꯂꯦ. ꯅꯪꯕꯨ ꯀꯔꯥꯏꯗ ꯂꯩꯕꯒꯦ? ꯊꯣꯛꯂꯛꯎ ꯂꯥꯛꯎꯅꯦ, ꯏꯃꯥꯅ ꯏꯆꯥꯒꯤ ꯉꯥꯃꯣꯡ ꯑꯍꯥꯎꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯂꯦ. ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯦꯝꯕꯤꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝꯕ ꯃꯈꯩ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ. ꯇꯣꯃꯥꯜꯅ, ꯍꯩ ꯅꯅꯥꯎ ꯅꯨꯄꯤꯗꯤ ꯀꯗꯥꯏꯗ ꯂꯩꯈꯤ? ꯂꯦꯝꯕꯤꯅ ꯀꯞꯅ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯃꯄꯥꯒ ꯃꯃꯥꯒꯗ ꯇꯝꯖꯔꯝꯃꯤ. ꯇꯣꯃꯥꯜꯒ ꯑꯁꯪꯕꯤꯒꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ. ꯑꯁꯪꯕꯤ ꯁꯥꯎꯅ ꯂꯦꯝꯕꯤꯕꯨ ꯐꯨꯗꯨꯅ, ꯅꯪꯉꯣꯟꯗ ꯑꯩꯅ ꯊꯣꯡ ꯑꯗꯨ ꯂꯥꯟꯒꯅꯨ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯅꯪꯒ ꯄꯣꯛꯃꯤꯟꯅꯕ ꯅꯠꯇꯦꯗꯅ ꯊꯑꯣꯏꯅ ꯇꯨꯔꯦꯜꯗ ꯏꯟꯊꯗꯨꯅ ꯍꯥꯠꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯦꯕ. ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤꯒ ꯇꯣꯃꯥꯜꯒ ꯆꯪꯗꯨꯅ ꯂꯦꯝꯕꯤꯕꯨ ꯄꯨꯜꯂꯒ ꯐꯨꯔꯝꯃꯤ. ꯏꯁꯤꯡ ꯑꯁꯥꯕꯁꯨ ꯂꯦꯝꯕꯤꯗ ꯍꯩꯖꯤꯜꯂꯝꯃꯤ. ꯂꯦꯝꯕꯤꯕꯨ ꯃꯃꯥꯒ ꯃꯄꯥꯒꯅ ꯌꯥꯝꯅ ꯑꯣꯠꯄꯤꯔꯝꯃꯤ. ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯁꯪꯕꯤꯒꯤ ꯃꯪꯂꯥꯟꯗ ꯂꯦꯝꯕꯤꯇꯣꯟ ꯂꯥꯛꯇꯨꯅ, ꯏꯃꯥ, ꯅꯆꯥꯗꯤ ꯉꯥꯖꯥꯎꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯋꯥꯅ ꯂꯦꯡꯗꯨꯅ ꯂꯩꯔꯦꯗꯣ. ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯇꯨꯔꯦꯜꯗ ꯂꯣꯡ ꯈꯣꯟꯕ ꯂꯥꯛꯑꯣ. ꯉꯥꯖꯥꯎ ꯑꯗꯨꯕꯨ ꯍꯥꯠꯇꯨꯅ ꯅꯁꯥꯒꯤ ꯊꯋꯥꯏ ꯀꯜꯂꯣ ꯏꯃꯥ. ꯉꯥꯖꯥꯎ ꯑꯗꯨꯕꯨ ꯍꯥꯠꯄꯗ ꯃꯕꯨꯛꯇ ꯊꯥꯡꯅ ꯌꯥꯟꯕ ꯌꯥꯗꯦ. ꯃꯕꯨꯛꯇ ꯊꯥꯡꯅ ꯌꯥꯜꯂꯕꯗꯤ ꯅꯆꯥ ꯑꯩꯁꯨ ꯁꯤꯔꯤ. ꯑꯗꯨꯅ ꯉꯥꯖꯥꯎ ꯑꯗꯨꯕꯨ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯣ ꯏꯃꯥ. ꯑꯁꯪꯕꯤꯗꯨ ꯃꯤꯀꯞ ꯈꯪꯊꯣꯛꯂꯛꯏ. ꯑꯁꯪꯕꯤꯅ ꯃꯄꯨꯔꯣꯏꯕ ꯇꯣꯃꯥꯜꯗ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯎꯔꯝꯕ ꯈꯨꯗꯤꯡꯃꯛ ꯇꯝꯂꯝꯃꯤ. ꯃꯈꯣꯏ ꯑꯅꯤ ꯇꯨꯔꯦꯜꯗ ꯂꯥꯛꯇꯨꯅ ꯉꯥꯖꯥꯎ ꯑꯗꯨꯕꯨ ꯊꯤꯔꯝꯃꯤ. ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯉꯥꯖꯥꯎ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ. ꯉꯥꯖꯥꯎ ꯑꯗꯨꯕꯨ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯝꯃꯤ. ꯂꯦꯝꯕꯤꯇꯣꯟꯗꯨ ꯉꯥꯖꯥꯎ ꯑꯗꯨꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯁꯪꯕꯤꯒ ꯇꯣꯃꯥꯜꯒꯅ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ. ꯑꯁꯪꯕꯤꯒ ꯇꯣꯃꯥꯜꯒꯅ ꯂꯦꯝꯕꯤꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕꯤꯔꯝꯃꯤ. ꯂꯦꯝꯕꯤꯁꯨ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯗꯨꯅ ꯅꯣꯡꯃꯗꯤ ꯃꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫
ꯂꯦꯝꯕꯤꯗꯨ ꯑꯍꯤꯡ ꯑꯃꯗ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯦꯝꯕꯤꯗꯨ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯀꯞꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯦꯝꯕꯤꯒꯤ ꯃꯇꯧꯗꯨ ꯈꯨꯜ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯎꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯂꯦꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯂꯦꯝꯕꯤꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ, "ꯏꯃꯣꯝ ꯑꯣꯏꯕꯤ ꯃꯍꯥꯛ ꯑꯁꯤꯒꯤ ꯑꯋꯥꯕꯁꯤ ꯍꯦꯟꯃꯟꯈ꯭ꯔꯦ꯫ ꯏꯃꯣꯝ ꯑꯁꯤꯅ ꯋꯥꯕꯁꯤ ꯂꯥꯏꯔꯦꯝꯕꯤ ꯑꯩ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯉꯁꯤꯗꯤ ꯏꯃꯣꯝ ꯑꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯑꯍꯜ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯔꯒꯦ"꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯑꯍꯜ ꯅꯨꯄꯤ ꯑꯃ ꯑꯣꯟꯗꯨꯅ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤꯅ ꯑꯣꯟꯕ ꯑꯍꯜ ꯅꯨꯄꯤ ꯑꯗꯨ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯩꯁꯨ ꯁꯨꯗꯨꯅ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯁꯨ ꯅꯨꯄꯤ, ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯁꯤꯗ ꯅꯪꯕꯨ ꯀꯔꯥꯏꯗ ꯆꯠꯂꯤꯕꯅꯣ?" ꯂꯦꯝꯕꯤ ꯑꯍꯜ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ, "ꯑꯕꯣꯛ, ꯅꯁꯨ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯄꯅꯤ"꯫ ꯂꯦꯝꯕꯤꯅ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯗ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯄꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯂꯦꯝꯕꯤꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯂꯦꯝꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯁꯨ ꯅꯨꯄꯤ, ꯅꯪꯕꯨ ꯍꯧꯖꯤꯛ ꯀꯔꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ?" "ꯑꯕꯣꯛ, ꯅꯁꯨꯒꯤꯗꯤ ꯄꯟꯊꯨꯡꯐꯝ ꯂꯩꯇꯦ꯫ ꯈꯣꯡꯁꯤꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯆꯠꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯅꯁꯨꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯕꯣꯛ"꯫ ꯏꯁꯨꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯑꯕꯣꯛꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ "ꯏꯁꯨ ꯅꯨꯄꯤ, ꯑꯕꯣꯛꯀꯤꯁꯨ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ꯫ ꯏꯁꯨꯁꯨ ꯉꯁꯤꯗꯒꯤ ꯑꯕꯣꯛꯀ ꯄꯨꯟꯅ ꯑꯕꯣꯛꯀꯤ ꯌꯨꯝꯗ ꯂꯩꯔꯨꯔꯁꯤ"꯫ ꯂꯦꯝꯕꯤꯁꯨ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨꯗ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯒ ꯂꯦꯝꯕꯤꯒ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯆꯤꯡꯈꯣꯡ ꯃꯌꯥꯗ ꯌꯨꯝ ꯐꯖꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯒ ꯂꯦꯝꯕꯤꯒ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯪꯕꯤꯒ ꯇꯣꯃꯥꯜꯒꯗꯤ ꯂꯦꯝꯕꯤꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯝꯗꯦ꯫ ꯑꯍꯥꯎꯕ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯂꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯆꯥꯅꯤꯡꯉꯥꯏ ꯐꯥꯎꯕ ꯂꯩꯔꯝꯗꯦ꯫ ꯆꯥꯗꯕꯅ ꯃꯌꯥꯡꯁꯨ ꯌꯥꯝꯅ ꯀꯪꯂꯝꯃꯤ꯫ ꯂꯦꯝꯕꯤꯇꯣꯟꯗꯨ ꯃꯃꯥꯒ ꯃꯄꯥꯒꯗ ꯅꯤꯡꯉꯥꯏ ꯇꯧꯔꯝꯃꯤ꯫ "ꯏꯃꯥ, ꯑꯩ ꯆꯥꯛ ꯂꯥꯝꯃꯦ. ꯑꯩ ꯆꯥꯛ ꯆꯥꯒꯦ ꯏꯃꯥ, ꯑꯩ ꯆꯥꯛ ꯂꯥꯝꯃꯦ"꯫ "ꯅꯪꯗ ꯅꯠꯇꯦ, ꯑꯩꯈꯣꯏꯁꯨ ꯂꯥꯝꯂꯤꯕꯅꯤ. ꯍꯧꯖꯤꯛ ꯊꯣꯡꯅꯤꯡꯉꯥꯏ ꯆꯦꯡꯒ ꯑꯝꯇ ꯂꯩꯇꯦ. ꯊꯕꯛ ꯁꯨꯐꯝꯁꯨ ꯂꯩꯇꯦ"꯫ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯧ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯧꯗꯨꯅ ꯑꯁꯪꯕꯤꯗ, "ꯏꯆꯦ, ꯑꯩꯈꯣꯏꯒꯤ ꯂꯦꯝꯕꯤꯗꯣ ꯆꯤꯡꯈꯣꯡ ꯃꯌꯥꯗ ꯑꯍꯜ ꯅꯨꯄꯤ ꯑꯃꯒ ꯂꯩꯃꯤꯟꯅꯕ ꯃꯥꯜꯂꯤ. ꯑꯩꯈꯣꯏꯒꯤ ꯂꯦꯝꯕꯤꯗꯣ ꯍꯥꯟꯅꯗꯒꯤ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯃꯁꯛ ꯐꯖꯊꯣꯛꯏ. ꯁꯅꯥ ꯂꯨꯄꯥꯒ ꯇꯦꯛꯊꯥꯕ ꯃꯈꯩ ꯁꯤꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔ ꯃꯥꯜꯂꯤ"꯫ ꯑꯁꯪꯕꯤ ꯉꯛꯅ, "ꯑꯩꯈꯣꯏ ꯂꯦꯝꯕꯤꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯍꯥꯏꯕ? ꯅꯠꯇꯦ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯁꯦꯡꯂꯕ꯭ꯔꯅꯦ?" "ꯁꯦꯡꯂꯕꯅꯤ ꯏꯆꯦ, ꯑꯩ ꯏꯃꯤꯠꯃꯛꯅ ꯎꯔꯛꯂꯕꯅꯤ"꯫ ꯑꯁꯪꯕꯤꯗꯨ ꯂꯦꯝꯕꯤꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯇꯥꯕꯗ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯪꯕꯤꯅ ꯂꯦꯝꯕꯤꯇꯣꯟꯗ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯑꯃ ꯂꯧꯔꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯂꯦꯝꯕꯤꯇꯣꯟꯁꯨ ꯃꯃꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯦꯝꯕꯤꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯆꯦ ꯂꯦꯝꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯖꯤꯜꯂꯝꯃꯤ, "ꯏꯆꯦ, ꯏꯃꯥꯒ ꯄꯥꯕꯒꯅ ꯊꯤꯅ ꯇꯧꯕꯗꯒꯤ ꯂꯩꯕ ꯉꯝꯗꯗꯨꯅ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯅꯅꯥꯎ ꯂꯥꯛꯂꯕꯅꯤ. ꯏꯃꯥꯅꯁꯨ ꯄꯥꯕꯅꯁꯨ ꯑꯩꯕꯨ ꯌꯥꯝ ꯐꯨꯏ. ꯏꯆꯦ, ꯑꯩ ꯏꯆꯦꯒꯤ ꯅꯥꯛꯇ ꯂꯩꯔꯒꯦ"꯫ ꯂꯦꯝꯕꯤ ꯃꯥꯗꯤ ꯃꯅꯥꯎꯅ ꯍꯥꯏꯔꯤꯕꯗꯨꯗ ꯊꯥꯖꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯣꯏ, ꯐꯔꯦ ꯂꯩꯔꯣ. ꯑꯗꯣ ꯏꯆꯦꯒꯤ ꯂꯦꯝꯕꯤꯇꯣꯟ, ꯅꯪꯒꯤ ꯑꯅꯝ ꯀꯟꯕꯤꯗꯣ ꯃꯐꯝ ꯑꯁꯤꯗꯗꯤ ꯇꯧꯕ ꯌꯥꯗꯦ. ꯑꯕꯣꯛꯀꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯗꯨꯅ ꯂꯩꯒꯗꯕꯅꯤ"꯫ "ꯍꯣꯏ ꯏꯆꯦ, ꯑꯩ ꯇꯧꯒꯦ"꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯦꯝꯕꯤꯇꯣꯟꯁꯨ ꯃꯆꯦꯒ ꯄꯨꯟꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯂꯦꯝꯕꯤꯇꯣꯟ ꯃꯆꯦꯒꯤ ꯃꯃꯥꯡꯗ ꯊꯕꯛ ꯐꯕꯤ ꯁꯥꯔꯝꯃꯤ꯫ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯕꯨꯁꯨ ꯁꯦꯕꯥ ꯇꯧꯁꯤꯟꯅꯔꯝꯃꯤ꯫ ꯂꯦꯝꯕꯤꯇꯣꯟ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯅꯥ ꯃꯌꯥꯝꯗꯨ ꯄꯨꯔꯒ ꯆꯦꯟꯈꯤꯒꯗꯕꯒꯤ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯦꯝꯕꯤꯅ ꯃꯅꯥꯎꯅꯨꯄꯤ ꯂꯦꯝꯕꯤꯇꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯆꯦꯒꯤ ꯂꯦꯝꯕꯤꯇꯣꯟ, ꯏꯆꯦ ꯀꯩꯊꯦꯜꯗ ꯆꯠꯂꯨꯒꯦ. ꯑꯕꯣꯛꯀꯤ ꯁꯦꯕꯥ ꯅꯤꯡꯊꯤꯖꯅ ꯇꯧꯔꯝꯃꯨ. ꯑꯕꯣꯛꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯇꯧꯕ ꯌꯥꯗꯦ. ꯏꯆꯦ ꯊꯨꯅ ꯍꯜꯂꯛꯀꯅꯤ. ꯅꯪꯁꯨ ꯅꯤꯡꯊꯤꯖꯅ ꯂꯩꯔꯝꯃꯨ"꯫ "ꯍꯣꯏ ꯏꯆꯦ, ꯏꯆꯦꯁꯨ ꯉꯜꯂꯤꯉꯩ ꯑꯁꯤꯗ ꯆꯠꯊꯣꯛꯍꯧꯔꯨꯔꯣ"꯫ ꯂꯦꯝꯕꯤꯗꯨ ꯀꯩꯊꯦꯜꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯦꯝꯕꯤꯇꯣꯟ ꯃꯁꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯐꯤ ꯑꯃꯗ ꯌꯣꯝꯁꯤꯟꯗꯨꯅ ꯂꯣꯟꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯂꯦꯝꯕꯤꯅ ꯍꯜꯂꯛꯄꯗ ꯏꯃꯨꯡ ꯃꯪꯒꯣꯜ ꯄꯨꯝꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯂꯦꯝꯕꯤꯅ ꯃꯅꯥꯎꯅꯨꯄꯤ ꯂꯦꯝꯕꯤꯇꯣꯟꯕꯨ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯤꯇꯣꯟꯗꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯂꯦꯝꯕꯤꯁꯤꯡꯅ ꯑꯗꯨꯅ ꯎꯄꯨ ꯐꯥꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯁꯅꯥ ꯂꯨꯄꯥ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯂꯦꯝꯕꯤꯁꯨ ꯈꯪꯂꯦ ꯑꯔꯩꯕ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯕ ꯄꯨꯗꯨꯅ ꯂꯦꯝꯕꯤꯇꯣꯟ ꯂꯣꯟꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ꯫ ꯂꯦꯝꯕꯤꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯂꯦꯝꯕꯤꯕꯨ ꯊꯦꯝꯂꯝꯃꯤ, "ꯏꯁꯨ ꯂꯦꯝꯕꯤ, ꯁꯥꯎꯔꯒꯅꯨ. ꯁꯅꯥ ꯂꯨꯄꯥ ꯈꯔꯗꯨꯗꯤ ꯄꯨꯖꯈ꯭ꯔꯁꯅꯨ. ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯔꯣ. ꯑꯕꯣꯛ ꯉꯁꯤ ꯆꯥꯛꯉꯟ ꯆꯥꯗꯨꯅ ꯇꯨꯝꯒꯦ"꯫ "ꯍꯣꯏ ꯑꯕꯣꯛ, ꯅꯁꯨ ꯊꯣꯡꯂꯨꯔꯒꯦ.
ꯏꯟꯁꯥꯡꯗꯤ ꯀꯔꯤ ꯑꯣꯏꯅ ꯊꯣꯡꯒꯅꯤꯕꯣ? ꯑꯕꯣꯛꯅ ꯆꯥꯅꯤꯡꯕ ꯏꯟꯁꯥꯡ ꯑꯝꯇ ꯍꯥꯏꯌꯨ, ꯅꯁꯨ ꯊꯣꯡꯒꯦ. ꯑꯕꯣꯛꯇꯤ ꯑꯆꯝꯕ ꯑꯣꯏꯅ ꯆꯥꯅꯤꯡꯉꯤ. ꯅꯪꯒꯤ ꯍꯪꯒꯥꯝꯗꯨꯃ ꯊꯣꯡꯂꯒꯅꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ ꯇꯧ. ꯍꯣꯏ ꯑꯕꯣꯛ. ꯂꯦꯝꯕꯤꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ. ꯁꯣꯝꯗ ꯑꯁꯪꯕꯤꯗꯨ ꯂꯦꯝꯕꯤꯇꯣꯟꯅ ꯄꯨꯔꯛꯂꯤꯕ ꯁꯅꯥ ꯃꯌꯥꯝꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ. ꯑꯁꯨꯛ ꯌꯥꯝꯕ ꯁꯅꯥꯁꯤꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯎꯗ꯭ꯔꯤꯌꯦ. ꯁꯅꯥ ꯃꯌꯥꯝꯁꯤ ꯀꯥꯏꯔꯕꯗꯤ ꯐꯅ ꯀꯨꯏꯅꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯔꯅꯤ. ꯁꯅꯥꯁꯤꯡꯁꯤ ꯂꯣꯏꯈꯤꯕꯒ ꯑꯃꯨꯛꯀ ꯆꯠꯇꯨꯅꯅꯦ ꯂꯧꯔꯨꯒꯗꯕꯅꯤ. ꯍꯣꯏ ꯏꯃꯥ, ꯂꯧꯔꯨꯒꯦ. ꯑꯗꯣ ꯏꯃꯥ, ꯑꯥꯗ ꯂꯩꯕꯗꯣ ꯑꯩ ꯌꯥꯝ ꯋꯥꯏꯅꯦ. ꯏꯆꯦꯅ ꯍꯅꯨꯕꯤꯒꯤ ꯁꯦꯕꯥꯒꯗꯣ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯧꯍꯜꯂꯤ. ꯍꯅꯨꯕꯤꯅꯤ ꯀꯥꯏꯅ ꯅꯨꯡꯁꯤꯗꯕꯅ ꯑꯩ ꯍꯦꯛ ꯎꯕꯒ ꯄꯥꯈꯣꯟ ꯁꯤꯗꯧꯒꯦ ꯑꯗꯨꯝ ꯍꯦꯛ ꯇꯧꯔꯒ ꯂꯩ. ꯑꯩꯒꯤ ꯏꯆꯥ ꯁꯅꯥꯗ ꯊꯕꯛ ꯇꯧꯍꯜꯂꯤꯕ. ꯑꯩꯅ ꯈꯪꯂꯕꯅꯤ ꯃꯗꯨꯒꯤ ꯃꯤꯅꯥꯏ ꯅꯨꯕꯤꯗꯨꯅ ꯏꯆꯥꯁꯦ ꯁꯣꯏꯗꯅ ꯊꯕꯛ ꯇꯧꯍꯜꯂꯝꯃꯅꯤ ꯍꯥꯏꯕꯁꯦ. ꯑꯁꯨꯝꯅ ꯑꯁꯪꯕꯤꯅ ꯁꯅꯥ ꯃꯌꯥꯝꯗꯨ ꯀꯥꯏꯗꯨꯅ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯔꯝꯃꯤ. ꯃꯃꯜ ꯑꯇꯥꯡꯕ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ. ꯅꯣꯡꯃ ꯂꯦꯝꯕꯤꯅ ꯀꯩꯊꯦꯜꯗ ꯂꯥꯛꯄꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯔꯥꯖꯀꯨꯃꯥꯔ ꯊꯧꯖꯥꯜꯒ ꯂꯦꯝꯕꯤꯒ ꯍꯦꯛ ꯊꯦꯡꯅꯔꯝꯃꯤ. ꯔꯥꯖꯀꯨꯃꯥꯔ ꯊꯧꯖꯥꯜꯅ ꯂꯦꯝꯕꯤꯕꯨ ꯑꯍꯥꯟꯕ ꯎꯕꯒ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯔꯝꯃꯤ. ꯔꯥꯖꯀꯨꯃꯥꯔ ꯊꯧꯖꯥꯜꯗꯨ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯁꯛꯍꯦꯟꯕꯤ, ꯅꯍꯥꯛꯄꯨ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤꯔꯥ? ꯂꯦꯝꯕꯤ ꯃꯀꯣꯛ ꯅꯣꯟꯅ, ꯃꯥꯅꯤ ꯔꯥꯖꯀꯨꯃꯥꯔ, ꯅꯅꯥꯏ ꯑꯩ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕꯅꯤ. ꯁꯛꯍꯦꯟꯕꯤ, ꯅꯍꯥꯛꯀꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ? ꯔꯥꯖꯀꯨꯃꯥꯔ, ꯑꯩꯍꯥꯛꯀꯤ ꯃꯤꯡ ꯂꯦꯝꯕꯤ ꯍꯥꯏꯅ ꯀꯧꯖꯩꯗꯣ. ꯊꯧꯖꯥꯜ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ, ꯁꯛꯀ ꯃꯤꯡꯒ ꯌꯥꯝꯅ ꯆꯥꯟꯅꯩ. ꯌꯨꯝꯗꯤ ꯀꯔꯥꯏꯗꯒꯤꯅꯣ? ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯖꯔꯝꯒꯦ ꯍꯥꯏꯕꯕꯨ? ꯌꯥꯔꯅꯤꯗ ꯔꯥꯖꯀꯨꯃꯥꯔ, ꯁꯤꯗꯒꯤ ꯏꯔꯥꯞ ꯂꯥꯞꯇ꯭ꯔꯤ. ꯑꯩ ꯈꯣꯡꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ. ꯑꯗꯨꯗꯤ ꯔꯥꯖꯀꯨꯃꯥꯔ, ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕꯤꯗꯨ ꯆꯠꯈꯤꯔꯝꯃꯤ. ꯔꯥꯖꯀꯨꯃꯥꯔ ꯊꯧꯖꯥꯜꯗꯤ ꯂꯦꯝꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ. ꯔꯥꯖꯀꯨꯃꯥꯔꯅ ꯂꯥꯟꯃꯤ ꯈꯔꯒ ꯂꯦꯝꯕꯤꯒꯤ ꯌꯨꯝ ꯈꯪꯂꯨꯅꯕ ꯂꯣꯟꯅ ꯊꯥꯔꯝꯃꯤ. ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯔꯥꯖꯀꯨꯃꯥꯔꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯂꯦꯝꯕꯤꯒꯤ ꯇꯨꯡꯗ ꯏꯟꯅꯗꯨꯅ ꯂꯦꯝꯕꯤꯒꯤ ꯃꯌꯨꯝ ꯈꯪꯂꯝꯃꯤ. ꯂꯦꯝꯕꯤꯒꯤ ꯃꯌꯨꯝ ꯈꯪꯂꯕꯗ ꯔꯥꯖꯀꯨꯃꯥꯔꯗ ꯇꯝꯂꯝꯃꯤ. ꯔꯥꯖꯀꯨꯃꯥꯔꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ. ꯃꯄꯥ ꯅꯤꯡꯊꯧꯗꯤ ꯃꯆꯥꯅꯨꯄꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ. ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯗꯨ ꯂꯦꯝꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ. ꯂꯦꯝꯕꯤꯗꯤ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯅ ꯊꯥꯖꯗꯅ ꯂꯦꯡꯂꯛꯄꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ. ꯂꯦꯝꯕꯤ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯕꯨ ꯎꯕꯗ ꯃꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯝꯃꯤ. ꯏꯅꯤꯡꯊꯧꯒ ꯏꯃꯥ ꯃꯍꯥꯔꯥꯅꯤꯒ, ꯂꯥꯏꯔꯕ ꯌꯨꯝ ꯑꯁꯤ ꯂꯥꯛꯄꯗꯤ ꯀꯩꯅ ꯁꯦꯕꯥ ꯇꯧꯖꯒꯅꯤ? ꯃꯍꯥꯔꯥꯅꯤꯗꯤ ꯂꯦꯝꯕꯤꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯂꯝꯃꯤ. ꯃꯍꯥꯔꯥꯅꯤꯅ ꯂꯦꯝꯕꯤꯗ, ꯕꯦꯝꯃ, ꯅꯍꯥꯛꯂ ꯂꯦꯝꯕꯤ ꯍꯥꯏꯔꯤꯕꯁꯦ? ꯂꯦꯝꯕꯤ ꯄꯥꯈꯠꯅ, ꯃꯥꯅꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯂꯦꯝꯕꯤ ꯍꯥꯏꯔꯤꯕꯗꯣ ꯑꯩꯅꯤ. ꯃꯍꯥꯔꯥꯅꯤ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ, ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ. ꯑꯩꯒꯤ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔ ꯊꯧꯖꯥꯜꯅ ꯅꯪꯕꯨ ꯄꯥꯝꯖꯧꯔ ꯃꯥꯜꯂꯤ. ꯑꯗꯨꯅ ꯅꯪꯕꯨ ꯏꯃꯧ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ. ꯂꯦꯝꯕꯤꯗꯤ ꯃꯍꯥꯔꯥꯅꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯤ. ꯅꯤꯡꯊꯧꯅ, ꯅꯨꯄꯤ ꯃꯆꯥ, ꯌꯨꯝ ꯑꯁꯤꯒꯤ ꯑꯍꯜ ꯂꯩꯔꯕꯗꯤ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯎ. ꯐꯅꯤ ꯏꯅꯤꯡꯊꯧ, ꯑꯩ ꯀꯧꯊꯣꯛꯆꯔꯛꯀꯦ. ꯂꯦꯝꯕꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ. ꯃꯍꯥꯔꯥꯅꯤꯅ, ꯏꯅꯤꯡꯊꯧ, ꯑꯩꯗꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯖꯔꯤ. ꯏꯅꯤꯡꯊꯧꯗꯤ ꯀꯔꯤ ꯈꯟꯕꯤꯔꯤꯕꯒꯦ? ꯃꯍꯥꯔꯥꯅꯤ, ꯑꯩꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯂꯤꯕꯅꯤ. ꯇꯥꯟꯖꯥꯗꯨꯗ ꯂꯦꯝꯕꯤꯒ ꯃꯕꯣꯛꯀꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ. ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯅ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯗ ꯂꯦꯝꯕꯤꯕꯨ ꯃꯈꯣꯏꯒꯤ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ. ꯂꯥꯏꯔꯦꯝꯕꯤꯅ ꯑꯣꯟꯕ ꯑꯍꯜ ꯑꯗꯨꯅꯁꯨ ꯈꯪꯉꯤ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤ ꯑꯅꯤꯁꯤ ꯃꯕꯨꯛ ꯐꯕ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯅꯤ ꯍꯥꯏꯕ. ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯊꯧꯖꯥꯜꯁꯨ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯔꯝꯃꯤ. ꯑꯍꯜ ꯑꯗꯨꯅꯁꯨ ꯌꯥꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯂꯨꯍꯣꯡꯕꯗ ꯌꯥꯅꯔꯝꯃꯤ. ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯁꯨ ꯀꯣꯅꯨꯡꯗ ꯍꯟꯈ꯭ꯔꯤ. ꯀꯣꯅꯨꯡ ꯌꯧꯕꯒ ꯔꯥꯖꯀꯨꯃꯥꯔ ꯊꯧꯖꯥꯜꯗ ꯋꯥ ꯄꯨꯝꯕ ꯇꯝꯂꯝꯃꯤ. ꯔꯥꯖꯀꯨꯃꯥꯔ ꯊꯧꯖꯥꯜꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ. ꯁꯣꯝꯗ ꯂꯦꯝꯕꯤꯇꯣꯟꯅ ꯂꯣꯟꯅ ꯄꯨꯔꯛꯄ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯨ ꯇꯞꯅ ꯇꯞꯅ ꯂꯣꯏꯁꯤꯜꯂꯛꯂꯝꯃꯤ. ꯁꯅꯥꯁꯤꯡꯗꯨ ꯂꯣꯏꯔꯛꯂꯕꯗ ꯐꯠꯇ꯭ꯔꯕ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯋꯥ ꯈꯟꯅꯕ ꯑꯃꯨꯛ ꯍꯧꯔꯝꯃꯤ. ꯑꯁꯪꯕꯤꯅ ꯂꯦꯝꯕꯤꯇꯣꯟꯗ, ꯂꯦꯝꯕꯤꯇꯣꯟ, ꯍꯌꯦꯡꯗꯤ ꯅꯆꯦꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯀꯗꯕꯅꯤ. ꯅꯆꯦꯗ ꯏꯃꯥꯒ ꯄꯥꯕꯒ ꯊꯤꯅ ꯇꯧꯕꯤꯔꯦꯅ ꯍꯥꯏꯖꯤꯟꯒꯗꯕꯅꯤ. ꯑꯗꯨꯒ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯀꯗꯕꯅꯤ. ꯍꯣꯏ ꯏꯃꯥ, ꯑꯩ ꯍꯌꯦꯡ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯀꯞꯁꯤꯟꯅꯗꯨꯅ ꯏꯆꯦꯅ ꯊꯥꯖꯅꯅꯕ ꯋꯥ ꯀꯌꯥ ꯍꯥꯏꯖꯤꯜꯂꯒꯦ. ꯑꯗꯨꯒ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯀꯦ. ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤ. ꯂꯦꯝꯕꯤꯇꯣꯟꯗꯨ ꯃꯁꯤꯅ ꯊꯥꯖꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯗꯨ ꯆꯩꯐꯝ ꯅꯥꯏꯅ ꯃꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ.
Sumangda leptuna masibu kaurammi. Lembisu imungdagi thoklai. Lembi ubada lembiton kapsinnaduna. Iche, ai imaga pabagana otpada yumda laiba ngamdre. Ichegi nakta lairurege haituna laklibani. Yengo to iche. Aigi isada taribase phamayamase imaga pabagana phubagi ngaktani. Lembi sauna. Hausikmak yum asidagi yam tuna chatro. Nangna huranduna pukhiba sanasingdo loikhiduna amuk lawba lakliba natro. Lembi tondu khumpham khanglamdi. Lembi na manaw nupi lembi tonbu thina ngangduna yum adudagi chatlankhirami. Numit adudagi lembi ton amuk hana lakhidre. Lembi su Rajkumar Thaujal luhonglami. Lembi na mabokbu konungda lairasi haina hairami adubu mabok na yaramdi. Lembi su konungda Thaujal nungai na lairami. Nongma lembi du mabok na kawi haiduna maboki manakta laklami. Isu nupiya ngasidi abok nangonda nga khra haike. Haibiyo bo. Isu nupiya ay si taibang mi nate lairembi. Isugi awabado yengma ngamdraduna taibang mi saduna isugi mateng pangkibani. Asiyaiduna magi asyengba lairembigi masaktu onthoraklami. Madu ubada lembidu yamna ngaklami. Lairembidu lembida yengduna. Hausikti aboksu taibang malemd laiba yadri. Isuna satlamday asida isuda wasak amuk piramke. Asiyaiduna lairembi aduna lembida kudop yayoiba ama pirami. Lembi na mabuk lairembi adubu kurumzarami. Lairembi adusu chatkirami. Lembi su konungda halaklami. Somda asang biga tomalga lembi tonga makoy ahumdi wabana kham thenglami wabana loirami. Zarahen basu masing thingamdana yauri. Adubu lembi di konungda yam nungai na laikirami. Rajkumar Thaujal nasu lembi bu yam luna sana tauzarami. Matam kharagi matungda lembi su masanupa mapoklami. Matam kharagi tungdadi Thaujal na laibak adugi ningthau oirami. Aduga lembi na laibak adugi maharani oina pankirami.